Meoi ani thadorake Kangpokpi district ki gangi failan se duna changsiluba mitei nupa ani KUKI jo singna farba matung tek ta kaidina thadorake haidi press na phangba pawda ngasi Johnny Asem amasung Rajesh kawa mitei gi meoi ani adu Kangpokpi district ki gangi failan se duna changsiluba da KUKI jo singi volunteer singna makoi ani faduna wahang paun chathaki makoi ani gi maming matha haidoklaba matung KUKI jo volunteer sing aduna makoi ani bu karigumba makal amatagi fubu jaiba yaudana mari lenaba singda paw piraba matung tek ta kaidina thadoraki haina paw sina phongduragli drug fare Senapati district ki Tigholen checkpoint ta security force na chingnaningai oiba mawngda lakpa gari ama check tawbada brown sugar ni chingnaba gram marifuga konana mioi ama fare police ki pawda ngasi Tigholen checkpoint ta swift DJR car number AS06 ki 1306 khamduna check tawbada tungan ba sapon Kef nipan da haptuna puramba brown sugar gram marfu adu fabangam khibani loinana brown sugar adu purakpani haiba Assam gi Dibugar dagi Arundata Yankai Sufaduna Wahang Pong Chathabagal Loinana Mari Lainaba police station da sinakre haina paw sina makhatari CSO Taraga Marina August mapan ge hingnungai dagi Manipur pumba ban koukhre Manipura NRC chanahanabagi matang da lengang na seminar natraga workshop athubada pangthok trabadi lakliba August mapan ge hingnungai dagi Manipur pumba da ban chatharagani haina CSO Taraga Mari kanglaipa ki convener na hakpam santana phongdokre CSO Taraga Mari office ta unabada santana makhata na hailengang na mangjoduna ayaba pikiba workshop natraga seminar asi August nipan fawi manungda state asida sindrabadi banasi mapungphana chatharagani kari karamba mawngda chathagadage haibadu August nipan gi numida wainamda pawgi mifam ama pangthoklaba matungda lauthokani organization sing asigi maike digi Manipur da census pangthok tringai da NRC chana hanaba taksinuna lakrabani masigi saruk ama oina miyamgi oiba rally ama chatuna revolution kaya su laukrabani masigi tungda Delhi da chatuna Register General of India amadi Union Home Ministry ge official sing su unaduna Manipur da NRC chana hanaba taksin ki balai khrabani mangna makhata na hai organization sing asina Delhi dagi halaklaba matungda state asida seminar ama sinbi na balengak ta taksinuna lakhibani Hariba seminar aduda civil society sing legal expert amadi tongan ba furuf kanglup singi mute sing su saruk yahan binaba taksin khibani lenga ki maikai dagi su hariba workshop asi August ki ahan ba chayol da pangthok na bahonagani maduda Supreme Court Guwahati High Court amadi Assam gi NRC gi expert sing su saruk yahanna bahonagani haina thajaba pirakhibani adubu thajaba sing asi gi ona daina bada hujik fawbada lenga na notification amada thokpa leitri maram asina lenga ki mayokta khongjang changsin ba oina ban kaunaba firep asi laurakhibani adubu karigumba workshop asi pangthokpa tarabadi amu hana khongjang asi khanakhigani Manipur Legislative Assembly na lamdam asida NRC chana hannaba gi resolution lauduna Union Home Ministry da taksin kiba fawba leikhrabasu state ke executive sing na thawa sadabagi mami chawna tari asiguma thawong sing asina karigumba lamdam masida NRC chana dringai mangoinana census hana pangthokhrabadi lona yadaba mawngda changlakhiba mitop kaya marumsu masing thibada yawkhragani haibagi chingnaba leiri haiki sagol marfu hena huralaga chathokhibagi wakat laklei Manipur da hokhiba tha khara sida sagol marfu hena tampaki tongan ba mafam sing asidagi huran khraga sadong ona semdoklaga chananaba yonthokre haibagi wakat kaya marum lakli haina Manipur Horse Riding and Polo Association ki secretary ke Dana Chandra Sharma na phongdokre wafam asi Manipur Horse Riding and Polo Association All Manipur Polo Association All Manipur Equestrian Association amasung Pony Society All Manipur Arambai Association All Manipur Panasagol Kangje Association amadi Manipur Pony and Polo Player Association gi mute sing yaw na Manipur Press Club ta pangthoki ba pawgi mifam amada phongdokibani Dana Chandra na makhata na hai Manipur lenga ki Veterinary Department na haukiba kumja 2024 da Manipur da leriba sagol singi masing thibada punna lising amaga yangkiga mapa leiramki mase haujik fawbagi oina di official oina lauthokpa makti leitri adubu haukiba October tha dagi January tha fawbada tampaktagi sagol marifu hena mangkhre haibagi wakat sagol gi association gi singdagi laklibasi yamna mipai ningai ni masigi makha taba oina association asina thijilubada report tawraktaba sagol mangbi thodok chama yangkai romsu leiramle hariba masing asi sagol gi apunba masingdagi khaidokhi batarabadi Manipur pony ki masing asi lising ama fawba yodre sagol sing asi kamdau na mangkhribano haina makhata na kupna thijilubada maduda hakthengna na thegnaba mioi mapan gi masak maming fawba khangbangamle hariba mioi sing asina sagol sing asi Imphal dagi faraga kwakta da puraga mafam aduda laiba mioi amana sadong oina semdoklaga Chuarchanpur lomda chananaba yonbani haiba khangle hiram asigi matangda police ta kayara khana wakalabasu chap chaba thabak amata lokhat pidana leiri asiguma fibam asida Manipur pony tambangamdaba ngasi hayeng hektamak mutkiba yabagi thakta leire masigi su mathakta sagol sing asigi
ꯁꯖꯤꯛ ꯆꯥꯐꯝ ꯂꯩꯔꯛꯇꯕꯅ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯔꯚꯦ ꯑꯃ ꯆꯠꯊꯣꯛꯂꯒ ꯁꯖꯤꯛ ꯆꯥꯐꯝꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯗꯅ ꯂꯩꯔꯤ꯫ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯐꯝꯒꯤ ꯑꯣꯏꯅꯁꯨ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯀꯥꯡꯖꯩꯕꯨꯡ ꯑꯌꯥꯝꯕ ꯑꯇꯣꯞꯄ ꯃꯁꯥꯟꯅꯁꯤꯡꯒꯤ ꯒ꯭ꯔꯥꯎꯟ ꯑꯣꯟꯊꯣꯛꯈꯤꯕ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯅꯆꯤꯡꯕ ꯁꯥꯖꯤꯜꯂꯛꯄꯅ ꯄꯣꯂꯣ ꯁꯥꯟꯅꯐꯝ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯇꯥꯡꯂꯕ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯒꯣꯜꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯗꯁꯨ ꯋꯥꯀꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯐꯥꯎꯕ ꯄꯨꯈꯠꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯤ ꯊꯣꯏꯅ ꯎꯗ꯭ꯔꯤ꯫ ꯁꯒꯣꯜ ꯍꯨꯔꯥꯟꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯋꯥꯀꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥ ꯄꯨꯟꯗꯨꯅ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯄꯨꯔꯤꯕꯁꯤꯡꯗ ꯑꯣꯟꯈꯠꯂꯒ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯐꯥꯎꯕ ꯆꯠꯊꯔꯛꯄ ꯂꯩꯔꯦ꯫ ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯁꯧꯒꯠꯇꯦ꯫ ꯑꯃꯨꯛꯀꯣ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯈꯔꯒꯤ ꯗꯤꯃꯥꯟ ꯐꯪꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯆꯠꯊꯔꯤꯕ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯅꯤꯃꯛ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛ ꯀꯣꯟꯅ ꯁꯧꯒꯠꯂꯛꯈꯤꯗꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯩꯁꯅꯥꯝ ꯐꯣꯔꯦꯟ ꯃꯉꯥꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯟ ꯂꯧꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯒꯤ ꯂꯅꯥꯏ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯦꯡꯛꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯌꯥꯕ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯕꯦꯡꯛꯁꯤꯡꯅ ꯂꯣꯟ ꯔꯤꯀꯣꯚꯔꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯜ ꯃꯊꯨꯝꯅꯆꯤꯡꯕ ꯃꯨꯜꯂꯣꯏꯗꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯔꯤꯖꯥꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯤꯆꯝꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯇꯦꯛꯁ ꯈꯣꯝꯕ ꯂꯦꯞꯀꯗꯕꯅꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯖꯕꯁꯤꯡꯗ ꯁꯦꯟꯊꯪ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯐꯥꯔꯝꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯖꯦꯠ ꯐꯨꯑꯦꯜ ꯔꯤꯐꯥꯏꯅꯔꯤ ꯁꯥꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯕ ꯈꯪꯅꯩ꯫ ꯃꯤꯂꯤꯇꯔꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯉꯥꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯊꯥꯂꯤꯟ ꯔꯤꯐꯥꯏꯅꯔꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯆꯥꯏꯅꯥꯒꯤ ꯐꯥꯔꯝꯁꯤꯡꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯔꯤꯐꯥꯏꯅꯔꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯅ ꯁꯤꯖꯤꯟꯅꯅꯕ ꯃꯄꯥꯟꯗꯒꯤ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯄꯨꯔꯛꯄꯗ ꯃꯥꯌꯣꯛꯅꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯍꯟꯊꯍꯟꯕꯁꯨ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤꯅ ꯆꯨꯝꯅꯇꯒꯤ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯄꯨꯊꯣꯛꯄꯗ ꯅꯠꯇꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ZA-1ꯒꯤ ꯊꯥꯎꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯦ꯫ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯁꯤ ꯆꯥꯏꯅꯥꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯁꯤꯒꯤ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯪꯒꯗꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯑꯃꯁꯨꯡ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤꯅꯤ ꯍꯥꯏꯅ DVB ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯥꯂꯤꯟ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯥꯡꯒꯣꯟꯒ ꯏꯔꯥꯞꯂꯥꯞꯅꯗꯅ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜꯒꯤ ꯃꯇꯥꯡꯗ ꯑꯊꯤꯡꯕꯁꯤꯡ ꯊꯝꯂꯛꯂꯕ ꯐꯥꯎꯕꯗ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤꯅ ꯃꯦꯟꯈꯠꯄ ꯉꯝꯒꯗꯧꯔꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯥꯎꯒꯤ ꯀꯩꯊꯦꯜꯗꯒꯤ ꯊꯥꯎ ꯂꯩꯅꯕꯒꯤ ꯁꯦꯜ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯀꯣꯛꯍꯟꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯧꯖꯤꯛꯁꯨ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯔꯤꯕꯅ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯅꯆꯤꯡꯕ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯄꯁꯤꯡ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯑꯦꯌꯔ ꯐꯣꯔꯁꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯃꯤꯆꯝꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯒ꯭ꯔꯥꯎꯟ ꯇꯥꯔꯒꯦꯠꯁꯤꯡꯗ ꯑꯀꯟꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯑꯦꯌꯔ ꯑꯣꯄꯔꯦꯁꯟꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤ꯫ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯖꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖ (MPE) ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯖꯔꯤꯕ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯁꯄ꯭ꯂꯥꯏ ꯅꯦꯠꯋꯥꯔꯛꯁꯤꯡꯕꯨꯁꯨ ꯀꯣꯟꯁꯤꯜꯂꯤ꯫ DVBꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯊꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯗ ꯆꯥꯏꯅꯥꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡꯗꯒꯤ ꯍꯧꯔꯒ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯃꯦꯟꯌꯨꯐꯦꯛꯆꯔꯤꯡ, ꯀꯟꯁꯇ꯭ꯔꯛꯁꯟ, ꯏꯟꯁꯇꯣꯂꯦꯁꯟ ꯑꯃꯁꯨꯡ ꯄꯥꯏꯞꯂꯥꯏꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯅꯆꯤꯡꯕꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯃꯦꯇ꯭ꯔꯤꯛ ꯇꯟ 64,562 ꯂꯩꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃ꯭ꯌꯥꯟꯃꯥꯔ ꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯛꯄ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2024ꯗꯒꯤ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2025ꯇꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯂꯩꯁꯤꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯃꯦꯇ꯭ꯔꯤꯛ ꯇꯟ 140,360 ꯌꯧꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯁꯄ꯭ꯂꯥꯏ ꯆꯦꯟꯒꯤ ꯃꯇꯥꯡꯗ ꯑꯦꯝꯅꯦꯁꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯊꯤꯖꯤꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯑꯒ꯭ꯌꯥꯁ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯦꯚꯤꯌꯦꯁꯟ ꯒ꯭ꯌꯥꯁꯣꯂꯤꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ZA-1 ꯌꯥꯎꯅ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯁꯤꯚꯤꯜꯒꯤ ꯖꯦꯠ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯀꯨꯝꯖꯥ 2021ꯗ ꯂꯥꯟꯃꯤꯅ ꯀꯨ ꯇꯧꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯈꯜ ꯀꯌꯥꯒꯤ ꯑꯦꯚꯤꯌꯦꯁꯟ ꯐꯨꯑꯦꯜ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯄꯨꯡ ꯑꯣꯏꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ 3 ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯊꯥꯂꯤꯟ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤ ꯌꯥꯎꯔꯒ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯁꯨꯡ ꯔꯤꯐꯥꯏꯅꯔꯤ ꯅꯝꯕꯔ 2
ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯂꯤꯇꯔꯤꯅ ꯂꯥꯟꯃꯤꯒꯤ ꯂꯩꯉꯥꯛ ꯆꯂꯥꯏꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯃꯤꯅꯣꯡ ꯂꯥꯌꯦꯡꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2017ꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯕ ꯔꯤꯐꯥꯏꯅꯔꯤ ꯑꯃꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯧꯍꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯛꯂꯤꯕ ꯐꯣꯔꯁꯁꯤꯡꯅ ꯁꯥꯏꯒꯦꯡ ꯔꯤꯖꯟꯒꯤ ꯇꯥꯃꯨꯀꯥꯂꯦ ꯂꯝꯕꯤ ꯄꯔꯤꯡꯗ ꯈꯨꯗꯨꯝ ꯆꯜꯂꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃꯈꯣꯏꯕꯨ ꯇꯛꯊꯣꯛꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯈꯨꯠꯕꯥꯝꯅꯨꯡꯗ ꯊꯝꯕ ꯉꯝꯈ꯭ꯔꯕꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯈꯝꯄꯥꯠ ꯇꯥꯎꯟꯁꯤꯞꯀꯤ ꯕꯣꯀꯦꯀꯥꯟ ꯃꯣꯗꯦꯜ ꯚꯤꯂꯦꯖꯄꯨꯁꯨ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯕ ꯉꯝꯕꯗ ꯅꯠꯇꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯃꯥꯡ ꯊꯥꯒꯤ 30ꯗꯅ ꯋꯤꯇꯣꯀꯦ, ꯇꯦꯟꯇꯩꯅꯤꯌꯟ, ꯌꯥꯡꯇꯥꯏꯒꯣꯡ ꯑꯃꯁꯨꯡ ꯇꯤꯌꯨꯌꯥꯟ ꯈꯨꯜꯁꯤꯡꯕꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯐꯦꯔꯤ ꯃꯩ ꯆꯥꯛꯄꯗ 5 ꯁꯤꯔꯦ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯥꯗꯨꯔꯥ ꯑꯥꯏꯂꯦꯟꯗ ꯉꯁꯤ ꯑꯌꯨꯛ ꯄꯦꯁꯦꯟꯖꯔ ꯑꯃꯁꯨꯡ ꯀ꯭ꯔꯨ ꯄꯨꯟꯅ 250 ꯇꯣꯡꯕ ꯐꯦꯔꯤ ꯑꯃ ꯃꯩ ꯆꯥꯛꯍꯜꯂꯛꯄꯗ ꯃꯤꯑꯣꯏ 5 ꯁꯤꯔꯦ 91ꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ KMP ꯃꯨꯇꯤꯌꯥꯔꯥꯝ ꯁꯦꯟꯇꯣꯁꯥ 2 ꯀꯧꯕ ꯚꯦꯁꯦꯜ ꯑꯗꯨ ꯁꯨꯔꯥꯕꯌꯥꯒꯤ ꯇꯥꯟꯖꯨꯡ ꯄꯦꯔꯛ ꯄꯣꯔꯠꯇꯒꯤ ꯁꯨꯂꯥꯋꯥꯁꯦ ꯑꯥꯏꯂꯦꯟꯗ ꯂꯩꯕ ꯃꯀꯥꯁꯔ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯅꯤ꯫ ꯃꯇꯝꯗꯨꯗ ꯐꯦꯔꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯔꯥꯕꯌꯥꯒꯤ ꯁꯔꯆ ꯑꯦꯟड ꯔꯦꯁꯀ꯭ꯌꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯔꯤ ꯑꯗꯨ ꯁꯥꯄꯨꯗꯤ ꯑꯥꯏꯂꯦꯟꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯅꯣꯇꯤꯀꯦꯜ ꯃꯥꯏꯜ 19 ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩ ꯍꯥꯏꯔꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯇꯩ ꯚꯦꯁꯦꯜꯁꯤꯡꯅꯁꯨ ꯃꯤ ꯀꯟꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯇ ꯌꯥꯎꯁꯤꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯑꯣꯏ 5ꯗꯤ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 91ꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫